Tara hat punmit sat lami harau jai kun hen hat punmit nga thong basare hey Online Manipur YouTube channel aswing bir bamam pum nam pom kana taram lok seri han badiam maru iba pawam update thamsage AR lok thok kadabani hairu bagi Mysore gi mathak tali gen notice tharakre Manipur gi Assam Rifles mapum khana lok thok kadabani haina Delhi de miam tin mafum da RPI athwali gi National General Secretary Thonawjam Maheshwar na phongdok loba amagi matang dam hak mathakta IGR sop na case ama thangalak tuna legal notice tharakre Shillong Bar Association ki advocate Nitin Khera ko bamiyo amana khurek pi duna tharak legal notice adu June kuntra New Delhi da pangthokpa miam gi mefam amada Thonawjam Maheshwar na Assam Rifles ki mingsat thi bofam kaya pan ki haina palli legal notice adu na makhata aduna Manipur da tangdu leita ba pura naba saukhat par lamdam ama ohenna ba hona Assam Rifles na sobat thodang kaya lauduna lakli Numit adu da Mysore na phongdo ki bo pham aduna Assam Rifles pu mingsat thian batana tana miam na lana uhalle maram aduna numit tara ka mangani gi manung da leibak miam khang na sengdu ka da bani amadi makhata na Assam Rifles ki mingsat thi na bo pham thamba yaroi hai bo pham sing palli panbe ai me hum gi lamdam ase thok libirang asida Assam Rifles mingsat misang mikhai naiba thawong sat thai haina mitai miam na phongdok pagaloina na Assam Rifles ki makok thongbo official singi mitam mai thaduna amadi Assam Rifles sing matam supagi oina Manipur gi lautho haiba kholau tampaki mapam pumbada nen kibani miam gi kholau sing mapan lam gi mioi sing amadi malem pumbadas sandokna ba New Delhi yauna tongan ba sobu state sing da Manipur miam gi pambo pham sing Mysore na paudom duna lagli bani aduga mathangi update asna mitai nupi ama ikai khumna ba manghan khiba sena ba sing police ta sinarabadi irang asin nem thabatan mateng oigani Rameshwar me ahum da Surasanpur district ta kuki khulai paiba sing na mitai nupi ama ikai khumna ba manghan khiba gi thodok chena ba mioi sing police ta sinna raba matung da state asida thokli irang asin nem thagani nongpok sek mai da thokiba thodok adu sena ba sing di miam sang na police ta sinna kibani haina kairau kendro gi MLA Laurembam Rameshwar na thamlabli wafam asing asim Imphal East District ki DC ki meeting makhata urup te laiba urup minority girls hostel da hangliba relief camp da state asida thokliba irang asina maram oiraga lanjena dun sangjafam loduna leiriba inmate sing da Aadhaar card job card amadi same HT card kusina bagi thoram da phongdu kibani thoram ga mari leina na MLA Rameshwar na hai nongpok sekmai da thokiba thodok adu sena ba mioi sing lenga amadi miam na police ta sinaki kariguma me hum da mitai nupi ama kuki khulai paiba sing nei kai khumna ba manghan kibagi thodok adu sena ba mioi sing lenga amadi kuki sing na police ta sinar badi state asida thokliba irang asi nem thabada mateng oigani State as the Labour BJP na losing balenga asina kuki na tapang from sing the soko thorangi oiba thabuk thorum kaya paikhat liba asi yenglaga kuki sing na lenga asida nuai tabal leram gani haiba thajade state as thok liba lan asida kuki sing na mitai sing gi matak da sat tabal lan ni mitai sing bu kuki tapang from sing dagi tak thok laga makoi gi lam oige khan bani mangna makhata na hai ngasi urup minority girls hostel da hangliba relief camp da leiriba in matching da Imphal East ki DC kuman them daina yaw na Aadhaar card job card amadi same HT card sinaba asi thagatli aduga mathangi update is separate administration period haibagi tofam thokba thabuk tawrasi Manipuri machet thana thugaina honarbu kuki jo kangbu na lepa leitana honaragli loina mitai singe mathakta landa duni yum mai paksan na thaba nongmai kapsin dona mi at panupi angangi kai khumna ba manghan ba loina na mal changkaya lut to bagi thabuk leptan sa tharagi haiba singa sidi bhara lenga ki lusing basing na khangle haiba yare masi kudam haiba bu ki jo kangbu na separate administration tanduna tongan ba lenga amagi makhada ku gising leijage haiduna bharat lenga ta demand tawduna lakpadu yararoi piraroi haini Union Home Minister Amit Shah masamang na Manipur Chief Minister N Biren amadi kokomi gi mihut tram ngagi mafam da taseng na haikre masimakti yamna thagat ningai oi amaromda mang takpa loiraga wakhal tarakpani haina su lawba yai taseng badi Manipur da kuki jo kangbu na Manipur thugai na honaragli ba lala si bharat naingak na puknung changba haibadi yamna lumna lobiram ba tarabadi nongmada loisilamba yabani adubu irai laina loisenba yaba asi loisendana kuki amsung mitai ani gi hanbagi lana si bharat laingak na yengduna leibagum tawi haibas miyam gi singnabani masi kudam haibabu irang asi laksinaba haiduna bharat laingak na masing yamlaba Central Force lising humpurom Manipur da thajillaki adubu masing yamlaba Central Force asina Manipuri amadi bharat thugaina ba hotnaribra kuki jo kangbu gi mathakta karigumba tabuk amata baikatana leiki masita kuki jo kangbu na hena naw sawraktuna hena mitai singi mathakta nongmai kapsin duna landa bagi tabuk sataraktuna irang asi thahum hena
ꯆꯣꯛꯊꯔꯛꯄꯒꯤ ꯃꯔꯝ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯅꯕꯁꯨ ꯊꯦꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯖꯣ ꯀꯥꯡꯕꯨꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯔꯣ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯤ ꯊꯨꯒꯥꯏꯅꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯃꯤꯍꯥꯠꯄ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤꯇꯩ ꯅꯨꯄꯤ ꯀꯌꯥꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯅꯦꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯪꯂꯕꯅꯤना आयेनगी ओइबा थबक लौखतुना मखोइदा पिफम थोकपा सेराक अदु भारत लैंगाकना पिबा चुमगनी हाइरिबा थबकसिंग असी भारत लैंगाकना तसेंगना पांगथोकतुना मणिपुरी सि तकना लैबा स्टेट अमा ओहेनबा हौजिक होनफम थोकले मणिपुर मियाम नदी एलहंगैदगी हौना मणिपुर की अपुनबा सकतम कायबा यारोय मणिपुर मितै की लम नागा की लम कुकी की लम अमदि मितै पंगन की लम हाइबा लैते पुनमक मणिपुरी लैंगाकिनी अदुगा अखोय मसेल कायनबा यारोय पुनना हिंगमिनसे हाइना लाउदुना लाखिबनी मणिपुरी मितै कम्युनिटीना लाउदुना लाखिबा खोलावसिंग असि दे भारत लैंगाकना ताबीरे हाइना खल्ले मसिगी मतुंग इन्ना सेपरेट एडमिनिस्ट्रेशन पीररोय हाइरबनिना भारत अमदि मणिपुरी थुगाइनबा होनरिबा कंगबु तसेंगना मसक खंगलाबदिना लौखतफम थोकपा आयेनगी ओइबा थबक अदु लौखतपिरो हाइबसिनी हौजिक मणिपुरी मियामना अंगकपा फंगना वारे तुंगी युंबिरोन ओइगदोरिबा महिरुइसिंग लैरिक तंबा फंगद्रे लमदमसिगी सिनमिसिंग सुफम नोमफम खंगदुना मसागी मयुमदा लैरे पैसेंजर पुबा गाड़ी मणिपुरी सिनबा थुंगना चथोक चसिन तौदबदगी मियाम फुंबंगनादुना लैरे मदुना मणिपुरी मियाम हिनिंगाय लैतना वारे मियाम वहलिबा असि भारत अमसुंग मणिपुरी थुगाइनबा कुकी जो कंगुना थोकन बनि हाइबसि तसेंगना खंगनाबरिना मखोइगी मथकता तौफम थोकपा आयेनगी ओइबा थबक अदु लौखत पिरो हाइबसिनी हौजिकसु मणिपुर लैंगाकी लैंगाकलोय अमतन सुरासानपुर मोरे अमदि कंगपोकपिर सिंगबदा चथोक चसिन तौबा ngamdri करिगिनो हाइबदा लॉ एंड ऑर्डर की फिबम अदुकी मतिक फत्री कुकी सिंगना मितै हेक उबदा नोंमैना कापतुना थांग यादुना चाइना कंदुना मियाथिना हातनाबा होनरी असिगुंबा थौदोकसिंग असि चथरकपा मतमदसु मणिपुरी लैंगाकना मंजिल थाना चोंगथोकतुना मियामगी पुंसी लनथुम अमदि लमदम असिगी लॉ एंड ऑर्डर अमस मपुंग फाना ngakpa ngamdri maram aduna manipur athuba matamna santi hanjilaktuna miyambu leitaba punsi ama lehenpham thogi loinana separate administration piraroi hairabanina tofam thokpa thabuk sing adu bharat lengakna tarang na thabuk oina pangthoktuna manipuri si tangdu leitaba lamdam ama henduna kangluk masen ama to oina nuksi chanana lehennaba bharat lengakna hotna pham thogi masida manipur lengakna so asoba thodang lausi haina phungduk piri